Arambai News Guwahati da Maithelongi pau tabiribasingbu ihan hanbamagtada chingangbam Susitrani na khurumjari. Hojing asigi samlapa mariba pausing lobirase. Haukiba numit kharani asida nong leptana chubadagi Assamgi maikei marimakta isingi singaktani haiba yai. Yumgi saizin yongna ising thumnari. Lambi thong kaya tatuna leiri. Puna district kurmapanda ichaw mayok na duna sibagi masing mapan yokibaga loinana kaya amana thiba phangdre. Punna miyoi lak mapan hena ichawi awaba mayoknari. Maragasida hokiba me taratarukta Manipuri People's Front MPF ki Ahanba Foundation Day South Barak Hall Binakandi Lakipurda pangthokrabagi matung me tarani pan hall asimaktada mifam ama phamduna MPF na flood rescue team ama semke. Asumna MPF amadi Mahairoi Loop Amsugi volunteer singna semba team masina SDO Lakipur amadi local MLA Kausik Rai ga unaduna Lakipur sub division gi manung chana laibai singi chawna wana taraba miyoi sing soida ngamdana rescue tongnabagi khongjang changsin binaba cherol pisen ke member mapana saba team amana Kaptanpurda chatuna ichawgi phibam yengsilaba matung numidangdana borbilamadi khonjeng laikai gi relief camp sing da chatuna thaknaba ising candle kanghidak sapon amadi chana thaknaba polam kharasu yenthoke Nini suba numit habadi ngarang me taramapan gi rescue amadi relief operation dana tolen kun kunauda miyoi tarani thoina saba timama chatuna isingi chawgi phibam yengsin kibaga loinana cheng hawaina chingba khara ichawna awaba tahalaba imung singda matengoi piramkhe Borbil amadi khonjeng laikai gi relief camp tasu cheng hawai amadi thaknabai singna chingba piramkhe haina MPF ki secretary general L ingangambana thadorokpa cherol amana phongdorakle All Assam Manipuri Students Union Amsu Central Committee na Kulhumdoi Suba Manipuri Identity Day gi thorom haukiba me 13 Gandhi Bhavan Silchar da pangthokre English amaga chamapan marfutara mapan gi me 13 ta Amsu gi lamjing makhada Silchar gi DC office tamyam thomjinduna DC office thugai khiba miyoi kayama asogapan nangkhiba amadi kaisum sangda fawa changkhiba numit adubu ningsingladuna Manipuri Identity Day haina Amsuna pangthokuna laklibane Amsugi advisor Saikhum Komlakantana preside tokiba thoramasida iche Mamadi Arambai gi editor Dr. Farid Sabam Biramani Amsugi ex-general secretary Laishram Birkumar All Assam Manipuri Muslim Youth Front ki general secretary Jiaur Rahman Assam Manipuri Merapaibi Apunbalup ki president Sana Thoi All Assam Manipuri Women Merapaibi coordination committee ki president K Arunana Daisafam K Amsugi ex-general secretary H Babu ex-general secretary Laishram Satyajit MPF ki president Yangkhum Upendra na chingba miyoi kyana wang ngangkhe Nungthil gi thoramda Dr. Farid Sabam Biramani na moderator oiduna pangthokhiba khananainabagi thoramda Dr. ND Hodamba assistant professor Janata College Asangbam Sopon amadi Amsugi ex-vice president Fanjobum Loknath na tongan ba hiram ahumda wangangkhe Cookie Students Organization Henglepna Tangjing Ching da Tampaki Miyosing Karakpada Atingba Pirakpadu Me Kunfawgi Manungda Handu Haina Tangjingi Famnaiba Singna Haukiba Me Tarukta Lokiba Warip Adu Tabakta Ontok Piraktre Maramaduna Committee of Protection and Prevention of the Historical Rights of Kobru and Tangjing Hill Range CPPKT na Lokiba Warip Tabakta Oina Ontok Lagane Hayeng me kunmathoigi ayupung maridagi henglep cookie sing tampakta kumlakpada athingba thamlagani haina lubasigi general secretary Shyam Khumana thadorokpa cherol amana phongdorakle Sakhangdaba khulai paiba JDUF ki kadarni chingnaba singna ngarang nungthil sel gi demand toraduna jiribamlomdagi lakpa truck ani nongmai chingdonda phajinkhre hairi Truck ani phajinkhibagi pau hek tabaga Khopum police ki team amasu mafam asida changsinduna thi humbagi thabak chathakhi adubu truck ani asi hauzik phawbagi oina thadorokpagi pau phangba ngamdre English amaga chanipan marfutara mathoi me kunmanga da maribak maramdamgi da British na ibudo pukramba kazawbo fasi tawduna hatkhiba numit adubu ningsingboina chahi asigi me kunmanga yumsagisa numit kangmong maisnam lekai gi kazaw memorial complex ta makhal mathel gi oiba thoram ama pangthoklagane
नुमित असिदा कंगलेपाक हिस्ट्री टेल्स फॉर पुखरंब काजाव कौबा जेके लुवांग इबा इंग्लिश की लाइरिक अमा अमदी सनामचा हिरामनी खुमन इबा पुखरंब काजाव हिंगांग कौबा मणिपुरी लाइरिक अमसु फोंगलगनी हाइना सेक्रेटरी एम जोय कुमार लुवांग थादोरकपा चेरोल अमना फोंदोरकले हौखिबा मे 13 दि कल्चरल फोरम मणिपुर की हुंबुमरी सुबा कुमोन गमरी लिनना तरामना ओकपा अमदी मना यंथोकपगी थोरम जेएन मणिपुर डांस एकेडमी की होल्ड पांगथोखरे थोरम असिदा कराम श्याम एमएलए ना अथोइबा मिथुंग अमदी फोरम की प्रेसिडेंट प्रोफेसर हुइरेम बिहारी ना थोरम मपु ओइखी सकनारी बी महाराज कुमारी बिनोदिनी देवी की चही चाम सुरक्पा मपु कुमोन गमरी लिनना सेमिनार अमसु पांगथोखी थोरम असिदा मणिपुरी सिनेमा की सकनारबी यंखुम रोमा देवी पी बिलास सिंह डायरेक्टर जेएन मणिपुर डांस एकेडमी अमदी प्रोफेसर हुइरेम बिहारी ना मथंग सितना अथोइबा मिथुंग इकाई खुमनबा मिथुंग अमदी थोरम मपु ओइखी नोंमाइथेम किरण कुमार सिंह कन्वेनर मणिपुर लैंग्वेज एडवाइजरी बोर्ड साहित्य एकेडमी ना चेयर लौदुना स्कॉलर मरीना बिनोदिनी की मरमदा चे पाथोखी हाइना जनरल सेक्रेटरी खेत्री राजेना थादोरकपा चेरोल अमना फोंदोरकले जिरीबाम इसिंग इचाउगी रिलीफ कैंप हांगदुन लरिबा मफमसिंगदा जिरीबाम की एमएलए की माइखेदगी नोमगी तंगाइफदना चंगबा चाना थकनबा पोलमसिंग यंथोखरे इवांजेलिकल फ्री चर्च कामरंगा मुस्लिम यूथ क्लब दिवोंग चंपानगर इस्लामाबाद अमदी बराक सर्कल की मफमसिंगदा चेंग हवाई आलू अमदी थाउना चिंगबा पोलमसिंग एमएलए असाउद्दीन की माइखेदगी मनाउनुपा साबुद्दीनना जेडीयू की कर्मी अमदी क्लब सिंगी खुथांगदा कोइना चतुना यंथोखरे अरोइबदा ngasi tentakpa maroiba pau khara Assamdagi Justice Ujjwal Bhuyana Telangana High Court ki anoba Chief Justice oragani Yamnamak tamthiraba thogdoga moina Guwahati gi Japorigok Road leiba Bikrampurda yumbu nupi ama maki bharada leiba miyoi singna ngasi hatoklamle Ising ichauna mara moiduna Assam gi Haflong Railway Station da panduna leiba cancer anaba ama Indian Air Force na kanduna puthorak pangamkre Assam gi sing ichauna soklaba Dima Hasau Karbi Anglong East amadi West Hozai amadi Kasarda leriba customer singi oina Reliance Jio na nimit marini gi complimentary unlimited plan lauthokre India da ahanba underwater road cum rail tunnel Assam gi Brahmaputra turel da lupa crore tarit muk changna saragane Assam lengakna anoba makhalgi phamung chahumyang khai leiba integrated multi speciality hospital oigadoba advanced healthcare innovation institute linkhatnaba IIT Guwahati ga MOU ama khuyek thanakre Arunachal Pradesh ki Upper Subansiri district Sinvathungna Mithun Mit Yonbada Athingba thamkre Assam ki barak tampak tai singi chaw ki phibam luna lerak pagaloina na two wheeler gari singna amukta lupa chani gi aduga four wheeler na lupa chamri gi thau hapagi akaknaba thamkre barak tampak ki kasar gi DC Kirthi Jalina district asigi miyoi sing emergency natriba makai yumdagi handoktanaba akanba order ama thokre Azadi ka Amrit Mahotsav ka mari linana Manipur State Sumang Lila Council na sinduna taranipan suba Sumang Lila ningtham kumai inglisingani kunmathoi kunithoi ngasi Manipur gi Chief Minister N Biren na athoiba mithungoina Imphal gi Iboyaima Sumang Lila sanglenda hauthokre COVID na maram oiduna chahi ani lepluraba Sangai Festival chaliba chahi asigi oina Prime Minister Narendra Modi na haudokladuna November 13 dagi 30 fawba numit 10 chupna Manipur gi tongan mafamda pangthoknabagi sem saba haukre Assam amsung Meghalaya da lebak ning khaibadagi Mizoram da chana thaknabagi polam sing amadi thaugi awaba mayoknare hairi Nagaland ki district ahumdasu African swine fever case phangbagi pau lakli makadana sandokpa thingnanaba advisory issue tawkre Nagaland ki Vethojo Lohena Gawada pangthokliba BCAI National Arm Wrestling Championship ta gold medal ahum lobagaloina overall junior champion tabangamkre Sikkim ki capital road amade rail connectivity project inglisingani kulhumdoi gi manungda mapung phana loisilagani haina donor minister redina ngasi lauthokre CVI na Lalu Prasad Yadav amadi mahaki loinabi hanagi Bihar gi CM Rabri Devi amadi machanupi Rajya Sabha gi MP Misa Bharati gi mathakta anoba case pankre
Central Consumer Protection Authority CCPA na Ola amadi Uber gi mathakta phajadaba aranba lalol itiki thong khaya chathabaga loidana consumer right khonggong nei haibagi damak notice pikre. Telangana gi Hyderabad laiba Global Hospital gi Doctor amana chahi yankai taruk suraba anaba nupa amagi kidney dagi supna tagi pung amagi manungda keyhole surgery toguna nung chani supna taruk mai pakna lokthokpa ngamkre. Russia na ngarang Italian diplomat kunmari amadi Spanish diplomat kuntaret tanthokre. Ukraine lan gi wahaudagi Russian diplomat sing tanthorapagi laman khumboina Russia na action asi amuk lokhalakibane. France ta ahanboina chahi kunmapan suraba miyoi amada ngasi irai numit monkeypox ki ahanba case phangba ngamkre. G7 lebak singna Ukraine da sel gi support pinanabagi ayaba pikre. Indonesia gi President Joko Widodo na lagli baning thokaba numitagi olive oil export tawbada thamlamba athingba sing lawthoklagani lawthokre. Amukta phawba maithidriba German boxer Musa Askan Yamak Munich ta ring manungda thinaringai heart attack tawbadagi laikhitre. COVID anaba leiramdrabadagi handakta leirakhiba North Korea gi COVID pandemic akibagi saktam lawrakle. COVID nabani chingnabug singi masing million ani makai henjulak pagaloidana case lot million ani yaukre. Sibagi masing su humpu humdoi sukre. COVID na maramoiduna chahi ani leb lurba matung Bangladesh India passenger train service lagliba May kunma pandagi amuk hauragane. Bangladesh sa yan hanboy na lebaga sigi professional international boxing tournament ngarang Dhaka da pangtokre. Sri Lanka gi naunawasaklaw khaba Prime Minister Ranil Wickremesinghe na thawgi awaba amadi chana thaknabagi potlam watsilakpadagi lebaga si bankrupt oire lawthokre. Lebaga sida lairiba petrol station sing pumkang kangle hairi. Amadi Tamil Nadu na mateng pangboina piba relief ki potlam sing puba ahanba jahaz Sri Lanka gi damak Chennai port tagi ngasi khongsan kre. Ngasi gana di Arambai News Guwahati da Maitilon gi pau sandok chaba matang solution jaboga loidana tabiri basingbo amukaso hanna kurumjari.